Matam amada sak thongnaba gas leitringaida singna sak thongnarame adubu ngasidi saukhalakpagi matungina LPG cooking gas na mahut silaktuna singna sak thongba matamda thengnaramba khudong sadaba kya adu khara makhaidi kokle haina lobu yai adubu lamdam asigi manung hanjinba mafam kharadadi ngasisu sing season aduna sak thongnari hiram asigi matangda ground report launabgidamak Tom TV News ki teamna Imphal West ki lamsang kendra gi manung chanba tawthong area da thijelubada yamdrabada yumthong 35 gi mathakta sak thongbada sing season aramba thengnakhe Sahi kharagi mamangda LPG gas cylinder ama loba matamda subnatage lupa 350 dage samri 50 fawuna loba yaramme adubu center da paliba ngasigi lengak asigi anoba subsidy policy gi matungina gas cylinder ama lobada lupa 95 dage chamapan fawbagi senfam darkar lei gas lawruraba matungda numit kharani gi matungda subsidized rate beneficiary oiragana makhoigi subsidy amount adu link bank account ge khutangda senfam khara amuk halakle matang asida hangba yaba wahangdi LPG gi mamal asi lupa 350 dage samri 50 fawba piringai matamda fawba amukta da sel puthoktuna gas lobada awaba oiriba imung kya amadi matau karamna lupa 95 puthoktuna gas asi logodoribano haiba sini gas se kana tawbanina lairabanina thongbaju ngamdare adidi paisaju yambanina koiju chingna dum thongaga kana tawre adum leibaju ngamdare nungayai foba mioy singidi hariba senfam asi karisunati haibi yai adumakpu nongmagi humang taruraga sengwanduna puraklaga mayum pujaba mioy singdadi hariba anoba subsidy policy asina lairaba praja singdadi asauba ningba kaiba ama ohelle atopa wahang amana gas stove amadi gas cylinder lemna yenthokpana problem asi grassroots level dage solve tawba ngamgadoribra nongmagi sura nomlaga sajaba imung amadadi gas connection gi card ama lemna pirebasu maru kokpada samjat pibaga pangkhak oiri sumaina koi gas se mamang hana mamang dagi ju pasami jonga pi ngai da buk thongam darkan jida hujikti palising mathak hena yore rising maya yore sidi kana amtana ju thongam maroi koi ju thongba ju ngam dre suraga nomaga chabani na lairabani na hujik bukta sing thira nomaga adum thongi koi huji gas cylinder yenariba memje phangbudi yawnari hai ko khogi oina di kaimo phangba khotpa lagidri Pradhan Mantri Ujjwala scheme gi makhada ngasi fawbada Bharat pumbagi oina district satret ka taramari cover tokre aduga free PMUY connection crore taret lakh taramapan lising taramathoi ga chamaga marifuni thoi leibak asigi nupi oibisingda yenthokre haina makhok pongna lauri adubu matang asida su hangba yabo hang amade hariva gas connection sing asigi manungda active connection kayano haibesini scheme asigi makhada pikiva gas stove amade gas cylinder kya ama ngasidi kangkathang oina leiri अकोई ग्यास मैम फंगनरीबी हाईरुद्रे अदगी लेबसु ngमद्रे को हुजिकि वांगना ममनसे तांगे होंगेदबो लेब ngमदबनिना हुजिक तांगगदि लेब ngमदमी सिंग तौरगा था थोंगिसि मंगाइरे अदुगी उपाय लेतदना सिंग अदुम तौ लेरे ग्यास से तांगबनिना मम तांगबनिना हुजिकि कोई थोंगबदो सि थोंगबदि ngमदने सिंग ओइना अदुम थोंगाबा मतम अमददि खोगी साक थोंगनबा LPG gas asi lupa 150 gi makhada yamge yamabda lupa 150 fawbi manungda loinbak fangnarame adubu anoba lenga asi lakpagi matungdadi akhogi subsidized gas rate ni haiduna khoi lupa 1000 gi ngak yada yorokpana maram orga imung kayadi akhogi chak thong matamda singsi ngasi fawba sijinudun lagli Pradhan Mantri Narendra Modi na akhogi lamdam asida leiba nupi oibi singna chak thong matamda LPG gas sijina hangani aduga akhogi sing sijinaba si lefalagani haina thajaba kaya ama hanjan pikhrabasu akhogi lamdam asigi manung hanjana leiba mafam kaya dadi ngasi su chak thong matamda akhogi sing asi sijinaraga chak thong gi thabak chathari oirakli film asida akhoina hangbaya wahangdi LPG gas asi lairabra praja miyamda matau karamna yauhansige haiba asini camera person Roshan Galoinana Padamjirba Sarat Anobam Tom TV News Imphal